Ngarang numidang sakhangdabasingna Federation of Civil Societies Manipurgi President T.S. Manihargi yumda bom langchilamba adu pangdabagi thawongni thawong adu kandem tawi haina Hawksgate General Secretary Angom Punil Kumar na phongdorakli. Hiram asigi matangda kawa boray makhongda leiba Manipur Women Federation MWF ki office da Hawks kapuna chanminariba luptaraw humdoi gi mihutsingna sarugyaduna pangthokpa paugi mifamda wafam asi phongdokladuna mahakna makatan hai lamdam asida kuki illegal immigrants singna chathariba lan asida miyamgi damak achoba thawdang lawduna lakriba Hawks ki president gi mayumda sakhangdaba singna bom langsilambagi thawong asi kandem tawi Hawks ta natraga president ta nuaitaba amadi yaningdaba leirabasu wari sanaraga loisinba yaba ngaktani madugi mahutta saglotuna mibuki han kanghanbagi thawong asi pangdabagi thawong ni hairiba thawong asi kanana karigidamagta chatharamlibano haiba tuba matamda sengdokpirau loinana lengang nasu thawdo asigi matangda atubada thijinbiyu haina mahana makataki Karigumba hairiba organization asigi luching mana karigumba nungaitaba leiba taragasu mado saksak unaduna ado wakhal taminaba matakar oi karigumba masigi porchi yarigadi mari lenaba authority na madinaba organization singna madu sengdokpiyu aduga karigidamaga tawriyuno haibado mayek lan madu thambiyu aduga aikoina karigumba lale haiba taragasu mado sakka saka unadana wakhal taminaba matakar oi natabida saklo laga aki ekang pirba amasung mong chadaba tawba haibasidi pangdaba yamna timid oiba magi sabsaba thongne na kalokjani aduna ngasigi press media gi thongda akoi ngasi manipur bu sakhonnabai damukta ideals of manipur da akoi ngasi sabchan changjaliba Hawks kumba organization amagi president da aki khang pi bai base masi yamna mathong oktaba organization amane na koi lokjani amasung madu lobam thoi na khali